Sunitana Plastic disposal glass ki mahutta leibak na saba chapu macha machana Khwairamband Keithel da cha yonduna aikhoi gi semit ronda achouba kana bamba di piba ngamle hiramasi gi matang da Imphal Today gi pawda Plastic sizinabana aikhoi mioibada amangba kaya marum thokhanba maramna laingaknasu plastic ki potlamsing thingkhibadagi lamdamasigi tongan cha hotel singda disposal glass da cha haituna yolamba kaya chegi glass tam hot sinnakre adumakpu pumnamak asidagi top amawongda Khwairamband ima Keithel 1 Leimaral Sidabi Keithel da Khuraidagi Laisram Sunitana glass ki mahutta leibak na saba chapu macha da cha haituna yolhori Mahaki Chaphu Chabu miyamna pamna hauna thakna hauri Keithel manungda koina chatuna yoliba Sunitagi Chaphu cha asina ngasidi lamdam masigi Chaphu saduna sendal lambi oiribi nupi kayadasu Chaphu saningbagi anoba inot amadi piba ngamle Chaphu cha thakna Sunitana Imphal Today da hai Keithel manung asida mahak Hana Kwayonduna Lairami Adubu, Hauzikti, Mahak Kwayon Batoklaga, Lamdam Masigi Potok Singbu, Yokatningba Amadi, Disposal Glass Ki Mahutta, Matamamada, Aikoigi Ahal Singna, Sijinaramba, Chaphu Asida, Cha Haiduna Yolabadi, Aikoi Kudingmag, Hingminaba Yagani Kanduna, Keithel Asida, Chaphu Machada, Cha Haiduna, Yonba Horakibani. Hauzik, Mahak na Keithel Asida, Chaphu Cha Haina Maming Tonduna, Yonba Horakpa, Tha Amarom, Parakle, Nasidi, Keithel gi ima singi demand helakwana Chaphu cha piba ngamdabata ngaire haiki cha hainaba Chaphu asisu Chaphu sabi singdagi lupa manga da lairibani nongmada Chaphu cha chahum lom yonduna lupa lisingamaga chahum dagina lisingama chamri romdi yamna laina tanba ngamle masita sunatana Chaphu sabi singdasu kanaba amadi piba ngamle amadi Keithel asida aikoina sajaba pothokna mahut Sinjanaba, Hotnaba Sida, Karamakhaidi, Mai Pak Paromda, Changsinba Ngamjare, Nongmada, Chaphu cha Chahum Lom, Yonba Sida, Chaphu Laibagi Amadi, Sangom, Jinigi Kaidokraga, Paisa Yamna, Lemdrabasu, Aikoina Potok Liba, Yelho Potok Sing Asibu, Manghandana, Aikoi Masen, Amana Amagi, Mating Pangnaduna, Hingminaba Yare, Haiki. I ma Keithel I pana yonjabane, Adubu. Koigi pothok ama pothok indana aije Chaphugi cha haidna ama yole ado ujing matamnida uji plastic thingba pandamda aina Chaphugi cha oina pothok chare khoi iramdangi ko aduda sigi ima Keithengi ima mayamsina Chaphugi cha poro haibda khoina pibo ngamdre haba habdi plastic se adugi matik phatre habse khoina punamangna loi khangaba ngaktane haba plastic se khoigi mapalamdagi pochalaga akoigi langthokkiba khokiba habdi madi adum lengdana laire ado khoigi Chaphugi cha habjidi langthokkiba leiba habji ole ko ado si kana akoigi se iramdangi cha Chaphu ko si pothok chare ibungo noi cha thakira ahawbi yengo che khoigi iramdamgi Chaphugi cha ni ko sangom sangom ne ado khoigi aina yonjare ado aije pana yomba misamni ado aide pana yomba to e ado iramdangi Chaphu je cha woni yonjarage na haraga ai thokjarakpani Sunitaga Keithel da pot yonminabi Maisnam Ichanna hai Plastic ki glass da cha thakpa asi phatte haibasidi aikhoi khudingmaknasu khanglaba ngaktani masita sunatana plastic ki glass asina langthokrabasu mangkiba amadi tumkiba leitabanina aikhoi gi leibak laihawdasu achouba amangba ama oihali adubu aikhoi gi ipa ipu singna matamamada chak insang thongbada sijinaramba leibak na saba Chaphu asidi langthokrabasu leibak adum onkiba pot ama oibanina Chaphu machada cha haiduna yolabadi masina aikhoi Amangba amata lairaroi amadi Chaphu saduna paisa talibi singdasu achouba kanaba amadi piba ngambasu yai khanduna Khwairamband Keithel asida Chaphu cha haina maming thonduna yonba horakpani Disposal glass ki mahutta Chaphu machana mahut sinba amadi sangi sangomna cha londuna yonba asina aikhoi gi senmit londasu phagatpa ngami Aikhoi isa khakta natana Chaphu saribi sinmi singdasu ahenba thabak ama piduna aikhoi punna hingminaba amadi aikhoi gi
ꯄꯣꯠꯊꯣꯛꯄꯨꯁꯨ ꯌꯣꯛꯈꯠꯄꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯕꯗꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯆꯐꯨ ꯆꯥ ꯌꯣꯟꯕꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯄꯥꯛ ꯁꯟꯅ ꯌꯣꯟꯗꯨꯅ ꯁꯤꯟꯃꯤꯁꯤꯡꯕꯨꯁꯨ ꯊꯕꯛ ꯄꯤꯖꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯑꯁꯤꯕꯨꯁꯨ ꯃꯁꯛ ꯇꯥꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯗꯤ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯤꯗ ꯐꯝꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯆꯐꯨ ꯆꯥ ꯍꯥꯏꯗꯨꯅ ꯆꯐꯨꯗ ꯍꯩꯕ ꯆꯥꯁꯤꯡꯕꯨ ꯄꯨꯊꯣꯛꯂꯛꯇꯨꯅ ꯂꯩꯉꯥꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯂꯛꯄꯒ ꯂꯣꯏꯅꯅ ꯆꯐꯨ ꯆꯥ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯕꯤꯅꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯇꯥꯏꯃꯤꯡꯁꯦ ꯂꯣꯏꯖꯔꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯆꯥ ꯌꯣꯜꯂꯤ ꯃꯥ ꯄꯥꯅ ꯌꯣꯟꯕꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯆꯥ ꯌꯣꯟꯕꯁꯤꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯖꯩ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯌꯥꯎꯕ ꯃꯔꯝꯗꯤ ꯏꯃꯥ ꯀꯩꯊꯦꯜꯁꯦ ꯃꯁꯛ ꯊꯣꯛꯄ ꯑꯐꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯇꯩ ꯃꯐꯝꯗ ꯂꯩꯇ꯭ꯔꯕ ꯏꯃꯥ ꯀꯩꯊꯦꯜꯁꯦ ꯅꯨꯄꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝꯗ ꯑꯅꯤ ꯁꯨꯗ꯭ꯔꯕ ꯀꯩꯊꯦꯜꯁꯦ ꯃꯁꯤꯒꯤ ꯃꯁꯛ ꯊꯣꯛꯄ ꯃꯁꯦꯛ ꯃꯉꯥꯟ ꯊꯣꯛꯄ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯆꯥ ꯌꯣꯟꯕꯒꯤ ꯊꯕꯛꯁꯦ ꯌꯥꯎꯖꯕꯅꯤ꯫ ꯆꯥ ꯌꯣꯟꯕꯒꯤ ꯊꯕꯛ ꯌꯥꯎꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯐꯕ ꯗꯤꯁꯄꯣꯒꯤ ꯃꯍꯨꯠꯇ ꯆꯐꯨꯅ ꯍꯩꯕ ꯆꯐꯨꯗ ꯆꯥ ꯌꯣꯟꯖꯕ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛ ꯏꯔꯝꯗꯝꯒꯤ ꯁꯪꯒꯣꯝ ꯑꯣꯏꯖꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨꯁꯦ ꯀꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛ ꯑꯣꯜꯂꯒ ꯃꯥꯡꯈꯤꯕ ꯃꯍꯨꯠꯇ ꯁꯤꯟꯖꯕꯅꯤ ꯆꯐꯨꯒꯤ ꯆꯥꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯐꯕ ꯁꯤꯟꯃꯤꯁꯤꯡꯕꯨꯁꯨ ꯊꯕꯛ ꯄꯤꯕ ꯑꯌꯣꯟꯕ ꯃꯤꯕꯨꯁꯨ ꯍꯤꯡꯍꯟꯕ ꯄꯣꯠꯊꯣꯛꯄꯨ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯁꯤꯟ